ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤꯒꯤ ꯆꯦꯛꯂꯥꯛ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯌꯥ ꯃꯉꯥꯡꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯖꯥꯏꯔꯥꯁꯀꯤ ꯈꯨꯠꯏꯗ ꯅꯪꯗꯤ ꯑꯩꯒꯤꯅꯤ ꯍꯥꯏꯔꯤꯕ ꯇꯥꯡꯀꯛ ꯅꯥꯏꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯄꯥꯕꯗ ꯆꯤꯠꯊꯕ ꯅꯥꯟꯊꯕ ꯑꯃꯗꯤ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯐꯖꯕꯒꯤ ꯁꯤꯇꯨꯡꯅꯐꯝ, ꯅꯨꯡꯁꯤꯕꯒꯁꯨ ꯁꯥꯏꯍꯧꯗꯣꯛ, ꯑꯣꯏꯔꯛꯇꯕ ꯅꯠꯇꯦ ꯑꯃꯨꯛꯁꯨ ꯐꯖꯕ ꯇꯌꯥꯟ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯥꯏꯔꯛꯄ ꯈꯣꯟꯖꯦꯜꯗꯨꯗ ꯌꯦꯡꯂꯒ, ꯅꯊꯧꯔꯣ ꯆꯥꯏꯅꯤꯡꯉꯤ ꯀꯨꯁꯤ꯫ ꯂꯩꯆꯤꯜꯅ, ꯊꯣꯠꯈ꯭ꯔꯕ ꯂꯩꯔꯥꯡꯁꯤꯗ ꯏꯁꯤꯡꯒꯤ ꯐꯣꯔꯁꯇꯣ ꯑꯗꯨꯛ ꯌꯥꯝꯅ ꯀꯟꯅ ꯊꯥꯖꯤꯜꯂꯗꯤ ꯇꯠꯄ ꯇꯥꯕ꯫ ꯑꯀꯪꯕ ꯃꯅꯥ ꯈꯔ ꯀꯦꯟꯕꯁꯤꯔꯣ ꯅꯪꯅ ꯍꯥꯏꯁꯦ? ꯑꯀꯪꯕ ꯃꯅꯥꯇ ꯅꯠꯇꯦ, ꯂꯣꯏ ꯀꯦꯜꯂꯦ꯫ ꯀꯥꯏ, ꯄꯨꯊꯣꯔꯛꯎꯅꯦ꯫ ꯂꯩꯆꯤꯜ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯏ, ꯑꯗꯨꯒ ꯐꯝꯊꯔꯒ ꯀꯣꯏꯊꯤ ꯊꯤ꯫ ꯐꯪꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯑꯅꯧꯕ ꯃꯅꯥ ꯑꯃ ꯎꯗ꯭ꯔꯤꯉꯩ ꯄꯠ ꯊꯠꯂꯒ, ꯁꯤ ꯀꯩꯅꯣ? ꯃꯤꯠ ꯇꯥꯡꯕ ꯌꯥꯎꯗꯦꯗ ꯁ꯭ꯋꯥꯏꯗ꯫ ꯂꯩꯆꯤꯜ ꯃꯃꯥꯏꯗꯨ ꯈꯔ ꯉꯥꯡꯁꯤꯜꯂꯛꯏ, ꯏꯀꯥꯏꯕꯅ ꯋꯥ ꯑꯣꯟꯊꯣꯛꯑꯒ, ꯏꯁꯤꯡꯗꯣ ꯐꯣꯔꯁꯇꯣꯈꯔ ꯇꯞꯊꯅ ꯀꯥꯞꯄꯣ ꯍꯥꯏꯔꯝꯂꯒ ꯐꯠ ꯂꯥꯎꯅ ꯂꯩꯊꯣꯛꯂꯒ ꯆꯪꯈ꯭ꯔꯦ꯫ ꯅꯨꯖꯥꯒꯤ ꯅꯤꯡꯗꯨꯗ ꯌꯩꯔꯕ ꯁꯝꯂꯥꯡꯅ ꯄꯥꯈꯪ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗꯨ ꯏꯔꯥꯡ ꯇꯧꯁꯤꯟꯕꯤꯔꯝꯃꯤ꯫ ꯄꯥꯈꯪ ꯃꯍꯥꯛꯁꯨ ꯅꯨꯖꯥ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯁꯝꯂꯥꯡꯒꯤ ꯃꯅꯝꯗꯣ ꯅꯝꯅꯕ ꯍꯣꯠꯅꯔꯤꯉꯩ ꯐꯖꯕ ꯂꯩꯅꯝ ꯆꯦꯟꯕ ꯂꯩꯀꯣꯜꯗꯒꯤ ꯏꯟꯗꯨꯅ ꯈꯨ ꯂꯥꯎꯅ ꯀꯥꯝꯂꯛꯄꯒꯨꯝ ꯄꯥꯈꯪꯗꯨꯒꯤ ꯃꯃꯤꯠꯇ ꯁꯝꯂꯥꯡꯒꯤ ꯃꯇꯣꯟꯗꯨꯅ ꯈꯨ ꯂꯥꯎꯅ ꯀꯥꯝꯂꯝꯂꯦ꯫ ꯉꯥꯟꯕꯅ, ꯃꯤꯠꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯊꯥꯅꯤꯜꯅ, ꯂꯩꯔꯥꯡꯒꯤ ꯂꯩꯅꯝ ꯅꯝꯂꯤꯉꯩ ꯈꯣꯏꯃꯨꯅ ꯅꯥꯇꯣꯟꯗ ꯆꯤꯛꯄꯒꯨꯝꯕꯅꯤꯅꯦ꯫ ꯂꯛꯅꯔꯤꯕ꯭ꯔꯥ, ꯈꯠꯅꯍꯧꯔꯤꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯏꯔꯥꯡ ꯍꯧꯔꯤꯕ꯭ꯔꯥ? ꯅꯨꯄꯤꯗꯨ ꯇꯥꯅꯕ ꯂꯥꯎꯔꯛꯏ꯫ ꯁꯝꯂꯥꯡꯗꯣ ꯃꯉꯥꯎ ꯊꯤꯀꯣ, ꯁꯣꯝꯅ ꯁꯦꯟꯅ ꯉꯝꯗ꯭ꯔꯁꯨ ꯑꯩ ꯁꯦꯟꯅꯕꯤꯒꯦ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯅꯤꯡꯗ ꯑꯣꯟꯊꯣꯛꯇ ꯃꯣꯃꯣꯟ ꯈꯖꯤꯛꯇ ꯅꯣꯛ ꯇꯧꯈꯤ, ꯑꯗꯨꯒ ꯆꯪꯈ꯭ꯔꯦ ꯃꯅꯨꯡꯗꯨꯗ꯫ ꯃꯈꯣꯏꯁꯨ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯃꯅꯤꯕꯨ ꯀꯧꯔꯛꯏ꯫ ꯄꯥꯕꯨꯡ, ꯄꯥꯕꯨꯡ꯫ ꯔꯤꯅꯥꯅ, ꯅꯄꯥꯕꯨꯡꯉꯣꯗꯤ ꯊꯕꯛ ꯑꯃ ꯆꯠꯈ꯭ꯔꯤꯅꯦ꯫ ꯉꯥꯟꯕꯅ, ꯊꯕꯛ ꯂꯣꯏꯔꯦ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯏꯃꯥ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯊꯕꯛꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯜꯂꯒꯦ ꯍꯥꯏꯔꯤꯔꯥ? ꯍꯣꯏ, ꯍꯜꯂꯒꯦ ꯏꯃꯥ, ꯍꯌꯦꯡ ꯉꯟꯇꯥꯅ ꯂꯥꯛꯑꯒꯦ꯫ ꯐꯔꯦ ꯐꯔꯦ꯫ ꯑꯅꯤꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ꯫ ꯊꯥꯅꯤꯜꯅ, ꯇꯥꯜꯂꯤꯕ ꯄꯩꯁꯥꯁꯤꯡꯗꯨꯒ ꯒꯥꯔꯤ ꯑꯃꯗꯤ ꯂꯩ ꯌꯥꯕꯅꯤ ꯅꯪꯁꯨ꯫ ꯉꯥꯟꯕ ꯌꯦꯡꯂꯒ, ꯅꯪꯒꯤ ꯂꯩꯔꯤꯁꯤꯗꯤ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯥꯡꯒꯣꯜꯗ ꯇꯅꯨꯗꯨ ꯐꯝꯗꯨꯅ ꯀꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯅꯨ ꯆꯦꯟꯁꯤꯜꯂꯛꯂꯒ, ꯇꯥꯃꯣ, ꯕꯕꯥꯗꯣ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯑꯦ꯫ ꯉꯥꯟꯕꯅ, ꯕꯕꯥ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯤꯕ꯭ꯔꯥ? ꯇꯅꯨꯅ, ꯄꯨꯗ꯭ꯔꯤꯌꯦ ꯇꯥꯃꯣ, ꯃꯃꯥꯅ ꯑꯣꯛꯇꯣ ꯍꯥꯏꯈꯤꯕꯅꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ꯫ ꯊꯥꯅꯤꯜꯅ, ꯑꯩꯁꯨ ꯉꯁꯤꯗꯤ ꯒꯥꯔꯤ ꯃꯆꯥ ꯍꯦꯛ ꯄꯨꯔꯛꯏꯗ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯣꯛꯇꯣ ꯑꯃ ꯊꯣꯡꯒꯥꯜꯂꯣꯝꯗꯩ ꯊꯧꯖꯤꯜꯂꯛꯏ꯫ ꯊꯥꯅꯤꯜ ꯉꯥꯟꯕ ꯇꯧꯗꯨꯅ ꯃꯄꯥꯕꯨ ꯑꯣꯛꯇꯣꯗ ꯊꯥꯡꯀꯠꯂꯦ꯫ ꯄꯨꯔꯅꯤꯃꯥꯅ, ꯊꯣꯏꯕ, ꯈꯔ ꯊꯨꯅ ꯊꯧꯑꯣꯃꯤ ꯅꯣꯏꯕꯨ꯫ ꯊꯥꯅꯤꯜꯗꯤ ꯂꯩꯍꯧꯔꯦ꯫ ꯚꯥꯏ, ꯑꯩ ꯂꯩꯍꯧꯔꯒꯦ, ꯇꯅꯨꯁꯦ ꯑꯩ ꯊꯦꯝꯕꯤꯔꯝꯃꯒꯦ, ꯄꯥꯎꯗꯣ ꯐꯥꯎꯔꯛꯑꯣ꯫ ꯉꯥꯟꯕꯅ, ꯍꯣꯏ ꯀꯀꯥ, ꯊꯧꯔꯣ꯫ ꯑꯣꯛꯇꯣꯗꯣ ꯊꯧꯕ ꯍꯧꯈ꯭ꯔꯦ꯫ ꯊꯥꯅꯤꯜ ꯑꯣꯛꯇꯣꯗꯨꯅ ꯎꯗ꯭ꯔꯕꯗ ꯇꯅꯨꯗ ꯂꯩꯁꯤꯜꯂꯛꯂꯒ, ꯊꯦꯡꯂꯛꯂꯅꯤ ꯅꯣꯏ ꯇꯥꯃꯣ ꯍꯣꯏꯗꯤ, ꯂꯥꯛꯑꯣ ꯆꯥꯛ ꯊꯣꯡꯉꯨꯔꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯅꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯇꯅꯨꯁꯨ ꯃꯅꯞꯇꯣ ꯁꯨꯠ ꯁꯨꯠ ꯆꯤꯡꯈꯠ, ꯃꯄꯤ ꯇꯩꯊꯣꯛ ꯇꯩꯊꯣꯛ ꯆꯪꯂꯛꯏ꯫ ꯊꯥꯅꯤꯜ ꯆꯥꯛꯈꯨꯝꯗꯨꯗ ꯐꯥꯟ ꯊꯥꯗꯨꯅ ꯐꯝꯂꯝꯃꯤ, ꯑꯗꯨꯒ ꯇꯅꯨꯗ ꯌꯦꯡꯂꯒ, ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯣ, ꯄꯨꯡꯁꯤ 5 ꯍꯦꯟꯖꯤꯜꯂꯛꯂꯕꯅꯦ꯫ ꯍꯥꯏꯗꯨꯅ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯔꯛꯏ꯫ ꯊꯥꯅꯤꯜꯅ ꯐꯥꯒꯤ ꯇꯧꯔꯛꯏ, ꯅꯣꯏ ꯌꯨꯝꯗ ꯑꯩ ꯂꯦꯛꯄ ꯀꯥꯏꯗꯦꯀꯣ, ꯃꯤꯅ ꯑꯃꯨꯛ ꯇꯅꯨꯅ ꯅꯨꯄꯥ ꯑꯃ ꯆꯦꯜꯂꯛꯏꯅ ꯋꯥ ꯋꯥ ꯂꯥꯎꯗꯅ꯫ ꯍꯥꯏꯕ ꯂꯣꯏꯔꯒ ꯅꯨꯄꯤꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯇꯅꯨꯁꯨ ꯐꯠ ꯌꯦꯡꯂꯛꯏ꯫ ꯇꯥꯅꯤꯡꯗꯦꯗ ꯊꯥꯅꯤꯜ, ꯆꯥꯛꯁꯤ ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯣꯡꯒꯦ꯫ ꯊꯥꯅꯤꯜꯅ, ꯍꯟꯗꯛꯀꯤ ꯊꯥꯕꯜ ꯌꯧꯔꯛꯇꯧꯕ ꯀꯨꯏꯗ꯭ꯔꯦ꯫ ꯃꯊꯧꯗꯨ ꯇꯧꯅ ꯇꯧꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ꯫ ꯊꯥ 2ꯃꯨꯛ ꯋꯥꯠꯂꯤꯕꯁꯦ? ꯑꯗꯨ ꯑꯩꯗꯤ ꯇꯜꯂꯤꯗ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯊꯥꯕꯜ ꯈꯨꯆꯣꯡꯁꯦ, ꯅꯨꯄꯥ ꯄꯥꯏꯕꯁꯨ ꯇꯜꯂꯦ꯫ ꯂꯣꯏꯔꯝꯗꯥꯏꯗ ꯅꯞꯁꯤꯜꯂꯛꯄ ꯋꯥꯍꯩꯅꯤ꯫ ꯊꯥꯅꯤꯜꯅ, ꯋꯥꯠꯂꯁꯨ ꯃꯇꯝꯗꯤ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ, ꯑꯩꯒ ꯆꯣꯡꯊꯁꯤ ꯀꯩꯅꯣ, ꯅꯪꯅ ꯅꯨꯄꯥ ꯄꯥꯏꯅꯤꯡꯗ꯭ꯔꯁꯨ꯫ ꯇꯅꯨ ꯆꯦꯡ ꯁꯨꯅ ꯁꯨꯅ, ꯑꯣ, ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯂꯨꯗꯦ ꯗꯥ ꯊꯥꯅꯤꯜ ꯅꯪꯗꯤ ꯒꯦ ꯑꯣꯏꯔꯦ꯫ ꯊꯨꯏ, ꯀꯔꯤꯑꯕ ꯒꯦ ꯀꯥꯏꯅ,
ꯅꯪꯗꯤ ꯀꯔꯤ ꯑꯗꯨꯗꯤ ꯗꯥ ꯊꯥꯅꯦꯜ ꯆꯥꯛꯁꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯝꯇ ꯊꯣꯡꯒꯦꯕ ꯅꯪꯁꯨ ꯆꯠꯂꯣ ꯃꯝꯂꯦꯕ ꯌꯨꯝ ꯍꯟꯕ ꯊꯦꯡꯈ꯭ꯔꯅꯤ ꯑꯩꯗꯤ ꯁꯤꯗ ꯂꯦꯛꯇꯣꯏꯅꯦ ꯍꯥꯏꯔꯒ ꯑꯦ ꯂꯩꯁꯥꯕꯤ ꯂꯩꯕ ꯌꯨꯝꯗ ꯅꯪꯅ ꯂꯦꯛꯇꯣꯏꯕ ꯀꯔꯤ ꯋꯥꯈꯜꯅꯣ ꯅꯪꯅ ꯑꯃꯨꯛ ꯂꯥꯝꯁꯤꯜꯂꯨꯔꯤꯗꯨꯅ ꯅꯪꯒꯤ ꯀꯥꯗ ꯂꯦꯛꯀꯦꯒ ꯍꯥꯏꯈꯤꯗꯦ ꯑꯩ ꯅꯣꯏ ꯇꯥꯃꯣꯒꯤ ꯀꯥꯗ ꯂꯦꯛꯇꯣꯏꯕ ꯇꯅꯨꯅ ꯐꯥꯒꯤ ꯃꯥꯟꯗꯅ ꯍꯣꯏ ꯍꯣꯏ ꯂꯦꯛꯄꯤꯌꯣ ꯑꯗꯣ ꯆꯥꯛꯁꯦ ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯣꯡꯈꯤꯒꯦ ꯊꯥꯅꯦꯜꯅ ꯑꯌꯥ ꯑꯩꯗꯤ ꯚꯥꯏꯗ ꯄꯩꯁꯥ ꯄꯤꯈꯤꯗ꯭ꯔꯦ ꯇꯅꯨ ꯋꯥ ꯃꯈꯥ ꯇꯥꯖꯗ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜꯒꯤ ꯏꯃꯥꯔꯖꯦꯟꯁꯤ ꯔꯨꯝꯗꯨꯗ ꯄꯨꯁꯤꯟꯈ꯭ꯔꯕꯅꯤ ꯉꯥꯟꯕꯅ ꯏꯃꯥ ꯀꯩꯝꯇ ꯇꯧꯔꯣꯏꯌꯦ ꯅꯪꯁꯤꯗꯤ ꯀꯅꯥꯅꯕꯨ ꯀꯞꯄꯣꯏꯗꯣꯏꯅꯣ ꯇꯟꯖꯥꯗꯨꯗ ꯗꯣꯛꯇꯔꯗꯨ ꯊꯣꯛꯂꯛꯂꯒ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯌꯥꯎꯗ꯭ꯔꯦ ꯃꯇꯥꯡ ꯆꯥꯅ ꯄꯨꯈꯠꯄꯤꯔꯛꯄꯅ ꯑꯗꯨꯕꯨ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯁꯤꯗ ꯂꯦꯛꯄꯤꯔꯣ ꯄꯩꯁꯥꯒꯤꯗꯤ ꯀꯥꯎꯟꯇꯔꯗ ꯑꯣꯏꯅ ꯇꯧꯕꯤꯔꯣ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯉꯥꯟꯕ ꯀꯥꯎꯟꯇꯔ ꯇꯞꯅ ꯇꯞꯅ ꯂꯥꯛꯏ ꯃꯅꯤ ꯕꯦꯒꯇꯨ ꯄꯨꯊꯣꯔꯛꯇꯨꯅ ꯄꯩꯁꯥ ꯀꯌꯥ ꯌꯥꯎꯔꯤ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯨꯄꯥ 7,000 ꯈꯛ ꯌꯥꯎꯔꯝꯂꯦ ꯃꯊꯥꯗꯤ ꯁꯥꯔꯦ ꯑꯗꯨꯕꯨ ꯄꯦꯠ ꯇꯧꯗꯕꯗꯤ ꯌꯥꯗꯕꯅ ꯀꯥꯎꯟꯇꯔ ꯆꯪꯂꯛꯏ ꯉꯥꯟꯕꯅ ꯀꯌꯥ ꯇꯥꯔꯒꯦ ꯆꯦꯛ ꯀꯟꯅ ꯇꯧꯔꯤ ꯀꯥꯎꯟꯇꯔꯗ ꯐꯝꯕ ꯅꯨꯄꯤꯗꯨꯅ 8,000 ꯉꯥꯟꯕꯅ ꯍꯣꯏ ꯃꯅꯥꯛꯇ ꯂꯦꯞꯂꯝꯕ ꯅꯨꯄꯥꯗꯣ ꯑꯣꯟꯁꯤꯜꯂꯛꯂꯒ ꯏꯕꯨꯡꯉꯣ ꯉꯥꯟꯕ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯄꯥꯕꯨꯡ ꯕꯕꯥꯗꯣ ꯃꯁꯥ ꯉꯝꯂꯛꯇꯗꯅ ꯄꯨꯈꯠꯂꯛꯄ ꯄꯥꯕꯨꯡꯗꯤ ꯀꯩꯗꯧꯕꯤꯔꯝꯕꯅꯣ ꯑꯩꯒꯤꯅꯤꯅꯦ ꯍꯣꯁꯄꯤꯇꯥꯜꯁꯦ ꯍꯥꯏꯔꯒ ꯀꯥꯎꯟꯇꯔꯗꯨꯒꯤ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯄꯩꯁꯥꯗꯣ ꯂꯧꯔꯨꯔꯅꯨ ꯍꯣꯏ ꯁꯥꯔ ꯉꯥꯟꯕꯅ ꯄꯥꯕꯨꯡ ꯌꯥꯔꯅꯤꯌꯦ ꯑꯩ ꯑꯗꯨꯝ ꯄꯤꯒꯦ ꯌꯥꯗꯦ ꯃꯅꯤꯅ ꯉꯥꯟꯕꯗꯨ ꯄꯨꯊꯣꯔꯛꯂꯦ ꯉꯥꯟꯕ ꯈꯪꯅꯤꯡꯅ ꯄꯥꯕꯨꯡꯁꯦ MLAꯁꯨ ꯑꯣꯏꯔꯒ ꯍꯣꯁꯄꯤꯇꯥꯜꯁꯨ ꯑꯃꯨꯛ ꯂꯤꯡꯈꯠꯄꯤꯕꯔꯣ ꯃꯅꯤ ꯅꯣꯛꯑꯒ ꯊꯕꯛ ꯑꯃ ꯇꯧꯔꯤꯅ ꯇꯣꯛꯄꯗꯤ ꯄꯥꯕꯨꯡꯗꯤ ꯄꯥꯝꯗꯕ ꯑꯗꯨꯅꯅꯤ ꯂꯦꯛ ꯀꯚꯔ ꯇꯧꯔꯒ ꯇꯥꯟꯕꯗꯨꯗꯤ ꯇꯥꯟꯗꯕꯅ ꯍꯦꯟꯅ ꯐꯩ ꯍꯣꯁꯄꯤꯇꯥꯜꯗ ꯅꯠꯇꯦ ꯂꯩꯔꯤꯕꯁꯤ ꯄꯥꯕꯨꯡꯒꯤ ꯁ꯭ꯀꯨꯜ ꯂꯩꯔꯤꯕ ꯑꯗꯩ ꯖꯨꯋꯦꯂꯔꯤ ꯒꯥꯔꯃꯦꯟ ꯁꯣꯞ ꯑꯇꯩ ꯃꯆꯥ ꯗꯨꯀꯥꯟ ꯀꯌꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯃꯤ ꯃꯌꯥꯝꯒꯤ ꯊꯕꯛ ꯄꯤꯕ ꯑꯣꯏꯅ ꯐꯥꯝ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯔꯤ ꯉꯥꯟꯕꯅ ꯌꯥꯝꯗꯤ ꯌꯥꯝꯃꯤꯅꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯇꯪꯈꯥꯏ ꯑꯃ ꯄꯥꯕꯨꯡꯗ ꯊꯥꯛꯂ ꯃꯥꯜꯂꯦ ꯑꯅꯤꯗꯨ ꯄꯨꯂꯞ ꯅꯣꯛꯏ ꯃꯃꯥꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯦ ꯏꯃꯥ ꯄꯥꯕꯨꯡꯁꯤꯅ ꯑꯩꯉꯣꯟꯗ ꯊꯕꯛ ꯄꯤꯔꯤꯗꯣ ꯄꯨꯔꯅꯤꯃꯥꯅ ꯌꯦꯡꯈꯠꯂꯛꯏ ꯑꯗꯨꯒ ꯍꯩꯃꯥ ꯇꯥꯃꯣ ꯃꯅꯤꯅ ꯄꯨꯔꯅꯤꯃꯥ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯆꯥ ꯑꯣꯏꯔꯦ ꯃꯥꯅꯤ ꯏꯆꯥꯅꯤ ꯉꯥꯟꯕꯅ ꯀꯃꯥꯏꯅ ꯈꯪꯅꯔꯤꯕ ꯃꯅꯤꯅ ꯑꯩꯒꯤ ꯁ꯭ꯀꯨꯜꯗꯨꯗ ꯑꯣꯖꯥ ꯑꯣꯏꯔꯛꯄꯅꯤꯅꯦ ꯅꯃꯥꯁꯤ ꯑꯣ ꯑꯣꯖꯥ ꯑꯣꯏꯔꯛꯑꯝꯃꯦ ꯍꯥꯏꯔꯤꯗꯣ ꯄꯥꯕꯨꯡꯒꯤꯗꯣ ꯑꯣꯏꯔꯦ ꯃꯅꯤꯅ ꯏꯅꯥꯎꯕꯨ ꯀꯃꯥꯏꯅ ꯉꯝꯗꯕꯅꯣ ꯄꯨꯔꯅꯤꯃꯥꯅ BP ꯍꯥꯏꯒꯠꯂꯛꯄ ꯑꯗꯨꯗ ꯏꯗ ꯌꯥꯎꯔꯤꯕ ꯄꯨꯝꯕ ꯂꯣꯏꯅ ꯅꯥꯇꯣꯟꯗꯒꯤ ꯊꯣꯛꯈ꯭ꯔꯕ ꯑꯗꯨꯒ ꯂꯦꯛꯊꯈꯤꯕꯅꯤ ꯃꯅꯤꯅ ꯂꯦꯛꯀꯗꯕ ꯅꯠꯇ꯭ꯔꯥ ꯆꯥꯛ ꯏꯁꯤꯡꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯉꯥꯟꯕꯅ ꯊꯤꯜꯂꯛꯑꯅꯤ ꯄꯥꯕꯨꯡ ꯄꯨꯔꯅꯤꯃꯥꯅ ꯇꯥꯃꯣ ꯆꯥꯁꯤ ꯂꯥꯏꯔꯤꯛꯀꯥꯗꯣ ꯍꯩꯖꯔꯝꯃꯗꯤ ꯑꯣꯖꯥꯒꯥꯗꯣ ꯑꯣꯏꯕ ꯌꯥꯕ ꯑꯗꯨꯕꯨ ꯍꯩꯍꯧꯗ꯭ꯔꯦ ꯃꯅꯤꯅ ꯂꯥꯏꯔꯤꯛꯀ ꯃꯔꯤ ꯂꯩꯅꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯄꯥꯕ ꯏꯕ ꯊꯣꯛꯑꯗꯤ ꯌꯥꯏꯗ ꯑꯩꯅ ꯊꯕꯛ ꯃꯈꯟ ꯍꯥꯞꯇꯣꯔꯤꯕꯅꯤ ꯄꯨꯔꯅꯤꯃꯥꯅ ꯍꯣꯏ ꯗꯥꯗꯥ ꯉꯥꯟꯕꯅ ꯏꯃꯥ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯃꯅꯤꯅ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯄꯥꯕꯨꯡ ꯃꯅꯤꯅ ꯄꯨꯔꯅꯤꯃꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯐꯅꯤ ꯗꯥꯗꯥ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯂꯩꯍꯧꯔꯤꯀꯣ ꯑꯅꯤꯗꯨꯁꯨ ꯂꯩꯍꯧꯔꯦ ꯃꯅꯤꯁꯨ ꯆꯠꯈ꯭ꯔꯦ ꯊꯥꯅꯦꯜꯅ ꯇꯅꯨ ꯑꯩ ꯅꯣꯏ ꯇꯥꯃꯣ ꯍꯣꯏꯒꯤ ꯆꯥꯛ ꯊꯤꯜꯂꯨꯈꯤꯒꯦꯀꯣ ꯑꯩ ꯂꯥꯛꯄ ꯌꯥꯔꯣꯏꯗ꯭ꯔꯣ ꯊꯥꯅꯦꯜ ꯊꯣꯡꯗꯣ ꯐꯖꯅ ꯂꯣꯟꯁꯤꯜꯂꯝꯃꯨ ꯑꯗꯨꯗꯤ ꯍꯣꯏ ꯊꯥꯅꯦꯜ ꯊꯣꯡꯗꯣ ꯂꯣꯜꯂꯝꯂꯒ ꯊꯥꯅꯦꯜꯒꯤ ꯕꯨꯂꯦꯠꯇ ꯀꯥꯈꯠꯂꯛꯏ ꯇꯅꯨꯅ ꯑꯁ ꯕꯨꯂꯦꯠꯁꯤ ꯈꯔ ꯍꯩꯅꯗꯤꯌꯦ ꯇꯣꯡꯕ ꯍꯩꯅꯗ꯭ꯔꯁꯨ ꯇꯣꯡꯉꯣ ꯍꯌꯦꯡ ꯀꯣꯟꯅ ꯀꯥꯔꯗ ꯏꯆꯥꯒ ꯆꯠꯂ ꯂꯣꯏꯔꯦ ꯊꯥꯅꯦꯜ ꯇꯥꯅꯤꯡꯗꯦꯕ ꯋꯥꯊꯤꯗꯤ ꯊꯥꯅꯦꯜ ꯅꯣꯛꯑꯒ ꯍꯣꯏ ꯇꯥꯖꯍꯧꯅꯤ ꯀꯣꯜꯂꯛꯑꯣ ꯇꯅꯨꯁꯨ ꯇꯞꯅ ꯃꯈꯨꯠ ꯅꯥꯝꯃꯗ ꯀꯣꯜꯂꯤ ꯊꯧꯔꯣ ꯈꯔ ꯆꯥꯎꯕ ꯀꯥꯗꯨꯗ ꯃꯣꯏ ꯈꯔ ꯄꯨꯜꯂꯤ
ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯋꯤꯁꯄꯔꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯃꯇꯧ ꯀꯔꯝꯅ ꯑꯦꯔꯦꯁ ꯇꯧꯕ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ ꯅꯈꯣꯏꯒꯤ ꯂꯣꯟꯗ? ꯈꯥꯕꯅ ꯃꯍꯨꯠ ꯐꯠꯁꯤꯜꯂꯤ, ꯈꯨꯔꯛꯀꯤ ꯏꯅ ꯂꯥꯏꯁꯥꯕ꯫ ꯋꯤꯁꯄꯔꯅ ꯃꯗꯨ ꯀꯅꯥꯅꯣ ꯍꯥꯏꯔꯛꯑꯣ, ꯅꯠꯇ꯭ꯔꯗꯤ ꯑꯩꯅ ꯂꯣꯏꯅ ꯀꯤꯜ ꯇꯧꯒꯅꯤ꯫ ꯑꯩꯒꯤ ꯃꯊꯛꯇ ꯕꯣꯁ ꯑꯃ ꯂꯩꯔꯤ, ꯑꯩꯅ ꯂꯣꯏꯕ ꯅꯠꯇꯦ꯫ ꯑꯩꯅ ꯆꯥꯒꯗꯕ ꯕꯦꯗ ꯋꯥꯔꯗꯁ ꯃꯌꯥꯝꯗꯨ ꯅꯣꯏ ꯈꯪꯗꯦ꯫ ꯃꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯈꯪꯅꯤꯡꯅ, ꯁꯥꯔ, ꯀꯅꯥꯅꯣ ꯕꯣꯁ ꯍꯥꯏꯗꯤ? ꯋꯤꯁꯄꯔꯅ, I introduce our boss, R.K. ꯅꯣꯡꯃꯥꯟ, brother of ꯍꯥꯏꯗꯨꯅ ꯏꯟꯇ꯭ꯔꯣ ꯇꯧꯈꯤꯕꯒ ꯌꯥꯝꯅ ꯅꯥꯟꯕ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯀꯣꯠ, ꯐꯣꯔꯃꯦꯜ ꯄꯦꯟ, ꯇꯥꯏ, ꯁꯤꯠ ꯅꯥꯟꯕ ꯀꯥꯞ ꯊꯥꯔꯕ ꯈꯣꯡꯎꯞ, ꯁꯤꯜꯚꯔꯒꯤ ꯋꯥꯆ, ꯃꯩꯉꯥꯟ ꯑꯗꯨꯗ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯄꯥꯏꯊꯣꯔꯛꯏ꯫ ꯃꯁꯥ ꯑꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯀꯩ 2-3ꯒ ꯁꯤꯠꯈꯤꯒꯗꯕ ꯃꯤꯗꯥꯅꯤ꯫ ꯊꯥꯔꯤꯕ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯊꯔꯛꯂꯒ ꯌꯥꯝ ꯀꯥꯛꯅ, ꯑꯩ ꯅꯣꯡꯕꯥꯟ, brother of your big boys, R.K. ꯃꯅꯤꯀꯣꯝꯕ꯫ That 12 April 2008, ꯀꯨꯜꯃꯣꯍꯣꯔꯗꯨꯒꯤ ꯃꯈꯥꯗ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯑꯩꯅ ꯆꯥꯅꯤꯡꯅ ꯂꯩꯖꯔꯛꯈꯤꯕ ꯑꯆꯥꯄꯣꯠ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯖꯈꯤꯕ, ꯁꯣꯛꯄꯒꯤ ꯇꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯇꯥꯈꯤꯕ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯕ ꯂꯩꯇ꯭ꯔꯤ꯫ ꯋꯥꯍꯩ ꯑꯁꯤ ꯆꯦꯗꯨꯗ ꯃꯌꯦꯛ ꯂꯥꯅ ꯏꯈ꯭ꯔꯕ ꯋꯥꯍꯩꯅꯤ, ꯂꯥꯏꯔꯤꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯞꯇꯨꯅ ꯊꯝꯈ꯭ꯔꯕ꯫ ꯂꯥꯏꯕ꯭ꯔꯦꯔꯤꯗꯨ ꯂꯣꯏꯔꯦ ꯃꯥꯅ ꯆꯥꯏꯕꯗ꯫ ꯂꯩꯆꯤꯜꯅ, ꯑꯩꯕꯨ ꯀꯔꯝꯕ ꯂꯥꯏꯔꯤꯛꯇꯅꯣꯅꯦ ꯆꯞꯈꯤꯕꯗꯨꯕꯨ? ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯦ, ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯑꯗꯨꯕꯨ ꯐꯪꯗꯦ꯫ ꯁꯣꯝꯗ ꯊꯥꯅꯤꯜ ꯀꯣꯜ ꯇꯧꯔꯛꯑꯦ꯫ ꯀꯣꯜꯗꯣ ꯍꯦꯛ ꯄꯥꯏꯔꯛꯄꯒ, ꯄꯨꯡ ꯀꯌꯥꯗꯅꯣ ꯗꯤꯁꯆꯥꯔꯖ ꯇꯧꯗꯣꯏꯁꯦ? ꯄꯨꯡ 9 ꯑꯗꯨꯋꯥꯏꯗ ꯇꯧꯔꯅꯤ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯂꯧꯕ ꯂꯥꯛꯑꯒꯦ꯫ ꯅꯣꯏ ꯐꯥꯎꯗ ꯑꯝꯇ ꯆꯪꯉꯝꯈꯤꯒꯦ꯫ ꯀꯩꯗꯧꯕ ꯆꯪꯗꯣꯏꯕ? ꯍꯣꯏꯒꯤ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯍꯨꯟꯗꯣꯛꯑꯝꯃꯦ ꯉꯔꯥꯡ ꯂꯦꯛꯄꯗ꯫ ꯃꯤꯅꯥꯏ, ꯅꯪ ꯉꯔꯥꯡ ꯑꯁꯦꯡꯕ ꯂꯦꯛꯏꯔꯣ? ꯂꯦꯛꯇ꯭ꯔꯗꯤ ꯀꯩꯅꯣ? ꯏꯇꯨꯕꯨ ꯃꯊꯟꯇ ꯍꯨꯟꯗꯣꯛꯄ ꯌꯥꯕ꯭ꯔꯣ? ꯂꯋꯥꯏ ꯃꯆꯥ, ꯅꯪ ꯂꯥꯛꯑꯣ꯫ ꯀꯣꯜ ꯑꯗꯨ ꯄꯠ ꯊꯝꯈꯤ꯫ ꯊꯥꯅꯤꯜ ꯉꯥꯟꯕ ꯍꯣꯏꯒꯤ ꯌꯨꯝꯗ ꯍꯥꯟꯅ ꯍꯥꯏꯖꯤꯜꯂꯛꯑꯦ꯫ ꯀꯥꯔ ꯑꯗꯨ ꯊꯣꯡꯒꯥꯟꯗ ꯈꯥꯝꯂꯝꯂꯒ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯊꯥꯅꯤꯜꯅ, ꯇꯅꯨ, ꯇꯅꯨ꯫ ꯇꯅꯨꯅ, ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ? ꯅꯌꯥꯝꯕ ꯍꯣꯏ ꯂꯧꯔꯨꯔꯅꯤ, ꯆꯥꯛꯇꯣ ꯊꯣꯡꯉꯝꯃꯣ ꯍꯥꯏꯒꯦ ꯇꯧꯕ, ꯑꯩꯒꯤ ꯁꯔꯨꯛꯁꯨ ꯍꯥꯞꯄꯨ꯫ ꯍꯣꯏ, ꯍꯥꯞꯆꯒꯦ꯫ ꯅꯣꯏ ꯌꯨꯝꯗ ꯑꯩ ꯂꯥꯛꯄꯁꯤꯕꯨ ꯀꯩ ꯐꯥꯎꯒꯦ? ꯍꯧꯔꯛꯑꯕ ꯁꯨꯝꯆꯤꯠꯁꯤꯅ ꯐꯇꯠ ꯀꯜꯂꯛꯑꯗꯤ? ꯇꯧꯋꯤꯗꯤꯅꯦ, ꯑꯗꯨꯗꯤ ꯇꯛꯅꯔꯛꯀꯅꯣ, ꯂꯧꯔꯨꯔꯣꯆꯣ꯫ ꯊꯥꯅꯤꯜꯁꯨ ꯍꯧꯒꯠꯂꯒ, ꯏꯇꯨꯅ ꯍꯥꯏꯕ ꯏꯟꯊꯣꯛꯀꯦ ꯍꯥꯏꯔꯒ ꯃꯈꯣꯡ ꯑꯗꯨ ꯆꯣꯡꯀꯥꯟ ꯀꯥꯟꯗꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯇꯅꯨ ꯑꯗꯨꯋꯥꯏꯗ ꯇꯥꯕ ꯅꯨꯡ ꯑꯃ ꯈꯨꯟꯗꯨꯅ ꯊꯥꯔꯛꯏ, ꯂꯨꯈꯝꯗ ꯍꯦꯛ ꯆꯞ ꯆꯥꯅ ꯄꯥꯜꯂꯤ꯫ ꯊꯥꯅꯤꯜꯅ, ꯑꯌꯣ, ꯑꯁ, ꯆꯥꯛꯄ꯭ꯔꯣ? ꯇꯅꯨꯅ, ꯑꯃꯨꯛꯁꯨ ꯊꯝꯂꯛꯇ꯭ꯔꯤꯉꯩ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ꯫ ꯊꯥꯅꯤꯜꯁꯨ ꯅꯣꯛꯀꯦꯝ ꯐꯥꯏꯒꯦꯝ ꯇꯧꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯟꯕꯅ, ꯄꯥꯕꯨꯡ, ꯈꯣꯡ ꯊꯥꯡꯕꯁꯤ ꯀꯩꯝ ꯇꯧꯗ꯭ꯔꯕꯣ? ꯂꯨꯄꯥꯅ, ꯇꯧꯗ꯭ꯔꯦ꯫ ꯑꯣꯛꯇꯣꯕꯨ ꯋꯥꯏꯈ꯭ꯔꯕꯣ? ꯊꯥꯅꯤꯜ ꯂꯥꯛꯑꯒ ꯂꯩꯔꯕꯅꯦ ꯄꯥꯕꯨꯡ꯫ ꯄꯨꯔꯅꯤꯃꯥꯅ, ꯂꯥꯛꯑꯣ, ꯑꯗꯨꯗꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ꯫ ꯊꯥꯅꯤꯜꯅ, ꯂꯥꯛꯑꯣ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯀꯥꯈꯠꯈ꯭ꯔꯦ ꯒꯥꯔꯤꯗꯨ, ꯁꯨꯝ ꯊꯧꯔꯛꯂꯦ꯫ ꯂꯨꯄꯥꯅ, ꯊꯥꯅꯤꯜ ꯅꯪꯕꯨ ꯅꯨꯄꯤ ꯑꯃ ꯊꯤꯔꯁꯤꯗꯅ꯫ ꯊꯥꯅꯤꯜꯅ, ꯄꯥꯕꯨꯡ, ꯊꯤꯔꯗꯤ ꯑꯩꯗꯤ꯫ ꯉꯥꯟꯕ ꯐꯩꯅ ꯌꯦꯡꯂꯛꯏ꯫ ꯊꯥꯅꯤꯜꯅ, 30 yearsꯇ ꯑꯣꯏꯅ ꯊꯤꯅꯤ ꯍꯥꯏꯕ꯫ ꯂꯨꯄꯥꯅ, ꯍꯣꯏ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯌꯧꯔꯛꯑꯒ ꯀꯥꯔꯗ ꯁꯨꯃꯥꯡꯗ ꯑꯣꯏꯅ ꯊꯧꯖꯤꯟꯗꯨꯅ ꯈꯥꯝꯂꯦ꯫ ꯊꯥꯅꯤꯜꯅ ꯈꯔ ꯀꯣꯜꯍꯧꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯀꯨꯝꯊꯔꯛꯂꯦ꯫ ꯂꯩꯆꯤꯜ ꯃꯥꯡꯒꯣꯟꯗꯨꯗ ꯐꯝꯂꯒ ꯂꯩꯔꯤ, ꯒꯦꯠꯇꯨꯗ ꯌꯦꯡꯗꯨꯅ꯫ ꯀꯔꯤꯕꯨ ꯌꯦꯡꯂꯤꯕꯅꯣ? ꯀꯅꯥꯕꯨ ꯉꯥꯏꯔꯤꯕꯅꯣ? ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨꯗ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯐꯝꯊꯔꯒ ꯒꯦꯠꯇꯨꯗ ꯌꯦꯡꯂꯤ꯫ ꯃꯄꯥꯟꯂꯣꯝꯗꯒꯤ ꯒꯦꯠ ꯑꯗꯨ ꯍꯦꯛ ꯂꯦꯡꯂꯛꯄꯒ ꯎꯔꯦ ꯂꯩꯆꯤꯜ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯥꯏ ꯂꯩꯔꯒ ꯆꯦꯟꯅꯕ ꯇꯧꯏ꯫ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯇꯥꯟꯅꯕ ꯈꯣꯟꯖꯦꯜꯗ ꯀꯧꯔꯛꯏ, ꯂꯩꯆꯤꯜ! ꯂꯩꯆꯤꯜꯅ, ꯅꯪ ꯑꯣꯏꯔꯦ, ꯂꯥꯛꯑꯣ꯫ ꯉꯁꯤꯅ ꯀꯔꯤ ꯅꯤꯡꯁꯤꯡꯂꯛꯏꯅꯣ?
ꯉꯥꯟꯊꯣꯏꯅ ꯁꯨꯇꯤ ꯌꯥꯝꯅ ꯐꯪꯕꯅꯤꯅ ꯉꯁꯤ ꯐꯪꯂꯤꯉꯩꯁꯤꯗ ꯆꯥꯛ ꯆꯔꯥ ꯑꯝꯇ ꯆꯥꯔꯨꯒꯦꯅ ꯂꯥꯛꯄ. ꯑꯃꯨꯕ ꯆꯦꯔꯪ ꯑꯗꯨ ꯄꯤꯁꯤꯜꯂꯛꯏ. ꯌꯦꯟꯅꯦ, ꯑꯍꯥꯎꯕꯒ ꯆꯥꯗ ꯀꯨꯏꯔꯦ. ꯂꯩꯆꯦꯜꯅ ꯑꯩꯅ ꯑꯗꯨꯝ ꯂꯩꯔꯁꯨ ꯌꯥꯕꯁꯤꯗ ꯀꯅꯥꯗꯕꯨ ꯊꯣꯡꯍꯟꯗꯣꯏꯅꯣ? ꯆꯦꯔꯪ ꯑꯗꯨ ꯂꯧꯔꯒ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯩꯔꯝꯃꯣ, ꯑꯩꯁꯤ ꯊꯝꯃꯨꯈꯤꯒꯦ ꯑꯗꯨꯒ ꯆꯪꯉꯛꯑꯒꯦ. ꯆꯥꯛꯈꯨꯝꯗ ꯆꯦꯔꯪ ꯑꯗꯨ ꯊꯝꯂꯝꯂꯒ ꯊꯣꯛꯂꯛꯄꯗ ꯅꯨꯄꯥ ꯑꯃ ꯂꯩꯁꯤꯜꯂꯒ ꯆꯪꯈꯤꯕꯗꯨ ꯂꯩꯆꯦꯜꯅ ꯍꯦ, ꯅꯪ ꯄꯥꯕꯨꯡꯅ ꯄꯥꯈꯣꯟ ꯊꯥꯔꯛꯏꯔꯥ? ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯩꯊꯣꯔꯛꯂꯒ ꯅꯠꯇꯦꯗ ꯆꯦ, ꯄꯥꯕꯨꯡꯅ ꯁꯤ ꯊꯣꯡꯉꯝꯃꯣꯅ ꯄꯨꯁꯤꯜꯂꯛꯄ. ꯂꯩꯆꯦꯜꯅ ꯌꯥꯝ ꯐꯔꯦ ꯑꯗꯨꯗꯤ, ꯒ꯭ꯌꯥꯁꯀꯤ ꯃꯊꯛꯇ ꯌꯥꯜꯂꯒ ꯊꯅꯝꯕꯅꯦ, ꯑꯗꯨꯁꯨ ꯈꯔ ꯊꯣꯡꯉꯣ. ꯑꯣꯍꯣꯏ ꯆꯦ. ꯂꯩꯆꯦꯜꯁꯨ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯆꯪꯂꯛꯂꯦ. ꯉꯥꯟꯊꯣꯏꯅ ꯑꯗꯨ ꯌꯥꯝ ꯀꯨꯏꯔꯤꯗꯣ ꯀꯩꯗꯧ ꯂꯩꯔꯤꯅꯣ? ꯍꯦꯟꯁꯥꯡꯗꯣ ꯊꯣꯡꯅꯕꯅ ꯁꯤꯟꯅꯔꯝꯃꯦꯕ ꯑꯩꯈꯣꯏ ꯂꯣꯌꯥꯗ. ꯅꯣꯏ ꯂꯣꯌꯥ ꯂꯥꯛꯑꯕꯣ? ꯊꯥꯏꯅꯗꯤ ꯌꯥꯝ ꯐꯖꯈꯤꯕꯅꯦ, ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯅꯩꯕꯅꯦ. ꯍꯣꯔꯦꯟ ꯌꯦꯡꯉꯣ ꯌꯥꯔꯦ, ꯄꯥꯈꯪ ꯐꯥꯔꯕꯅꯤ. ꯀꯩꯅꯣꯝ ꯍꯥꯏꯕꯤꯌꯨꯔꯥ? ꯍꯥꯏꯕꯤꯌꯨꯔꯥ ꯍꯥꯏꯗ꯭ꯔꯁꯨ ꯀꯣ ꯍꯥꯏꯔꯛꯄ ꯀꯩꯗꯧꯒꯦ? ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯂꯩꯕꯅꯦ, ꯑꯆꯧꯕꯅꯦ ꯍꯥꯏꯕꯅꯦ. ꯀꯔꯝ ꯀꯥꯟꯗ? ꯀꯗꯥꯏꯗ? ꯊꯤꯝꯅ ꯀꯔꯤ? ꯈꯪꯗꯦꯍꯦ, ꯑꯩꯁꯨ ꯃꯤꯅ ꯍꯥꯏꯔꯛꯄꯅꯦ. ꯀꯣꯏꯊꯤ ꯊꯤꯕ ꯑꯩꯅ ꯊꯦꯡꯅꯗ꯭ꯔꯒ ꯀꯅꯥꯅꯅꯣꯕꯗꯣ ꯈꯪꯗꯦ ꯍꯥꯏꯔꯒ ꯅꯍꯥꯟ ꯅꯣꯏ ꯄꯥꯕꯨꯡꯒ ꯍꯣꯁꯄꯤꯇꯥꯜꯗ ꯀꯧꯅꯈꯤꯕꯅꯤ. ꯅꯣꯏ ꯄꯥꯕꯨꯡꯅ ꯄꯦꯠꯁꯨ ꯇꯧꯕꯤꯈꯤ. ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯁꯛꯀ ꯐꯖꯕ ꯋꯥꯡ ꯆꯥꯎꯕ ꯃꯤꯅꯤ. ꯑꯗꯨ ꯅꯪ ꯈꯪꯅꯤꯡꯉꯗꯤ ꯁꯤꯗ ꯍꯥꯏꯔꯛꯑꯣꯅ ꯍꯥꯏꯔꯝꯕꯅꯤ. ꯋꯥꯆꯞꯇꯨꯗ ꯐꯣꯟ ꯅꯝꯕꯔ ꯑꯗꯨ ꯐꯠ ꯊꯥꯖꯤꯜꯂꯛꯏ. ꯂꯩꯆꯦꯜꯅ ꯍꯣꯏ, ꯑꯩ ꯍꯣꯔꯦꯟ ꯍꯪꯉꯒꯦ. ꯉꯥꯟꯊꯣꯏ ꯈꯤꯇꯪ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯤ. ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯁꯦꯝꯃꯤꯔꯣ ꯅꯪꯒꯤꯁꯦ? ꯍꯣꯏ, ꯁꯦꯝꯖꯤꯟꯕꯅꯦ ꯁꯨꯝ ꯁꯨꯇꯤ ꯐꯪꯂꯤꯉꯩꯁꯤꯗꯅ ꯈꯔ ꯌꯥꯝ ꯇꯧꯍꯧꯒꯦ ꯇꯧꯕ. ꯇꯧꯍꯧꯔꯣ ꯇꯧꯍꯧꯔꯣ. ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯆꯦ, ꯂꯣꯏꯔꯕꯅꯦ. ꯍꯧꯖꯤꯛ ꯆꯥꯗꯣꯏꯔꯣ? ꯆꯥꯗꯣꯏ ꯑꯣꯏꯔꯗꯤ ꯈꯔ ꯌꯥꯍꯧꯒꯦ, ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯁꯤꯔꯅꯤ. ꯉꯁꯥꯏꯗꯤ ꯀꯩꯝ ꯆꯥꯗ꯭ꯔꯤ. ꯉꯥꯟꯊꯣꯏꯅ ꯄꯥꯈꯪ ꯐꯥꯔꯝꯃꯤꯅ ꯑꯩ ꯈꯪꯂꯤꯕꯣ? ꯅꯨꯄꯥ ꯑꯗꯨ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯑꯩ ꯀꯥꯎꯗꯦꯗ, ꯀꯩꯒꯤ ꯀꯥꯎꯗꯣꯏꯅꯣ ꯆꯦꯕꯨ? ꯆꯦ ꯀꯥꯏꯅ ꯀꯌꯥꯝ ꯍꯜꯂꯗꯅ? ꯇꯞꯅ ꯁꯣꯜꯂꯤ ꯂꯩꯆꯦꯜꯗꯤ ꯇꯥꯍꯧꯔ ꯃꯥꯜꯂꯤ ꯃꯣꯃꯣꯟ ꯇꯧꯔꯒ. ꯍꯨ, ꯂꯣꯛꯅꯤꯡꯗ꯭ꯔꯥ? ꯍꯣꯏ, ꯆꯥꯔꯁꯤ. ꯑꯍꯨꯝ ꯑꯗꯨ ꯄꯨꯂꯞ ꯆꯥꯛꯈꯨꯝꯗ ꯑꯣꯏꯅ ꯐꯝꯂꯒ ꯆꯥꯔꯤ. ꯂꯩꯆꯦꯜꯅ ꯅꯪꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? 21 ꯃꯨꯛꯇ ꯉꯥꯏꯔꯤꯗ ꯆꯦ. ꯉꯥꯟꯊꯣꯏꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯌꯥꯝ ꯍꯟꯕ ꯅꯠꯇꯦꯅ, ꯆꯍꯤ 3 ꯃꯨꯛꯇꯅꯤ. ꯃꯄꯥꯗꯨ ꯑꯆꯝꯕ ꯆꯝꯐꯨꯠ ꯄꯤꯖꯗꯨꯅ ꯄꯣꯊꯥꯍꯟꯈ꯭ꯔꯦ. ꯃꯣꯏꯁꯨ ꯆꯥꯔꯤ ꯀꯟꯅ. ꯊꯥꯅꯤꯜꯅ ꯏꯔꯣꯟꯕꯁꯤꯁꯨ ꯍꯥꯎꯔꯤꯌꯦ, ꯑꯩꯈꯣꯏ ꯇꯅꯨꯅ ꯂꯣꯟꯕꯩꯔꯥ ꯀꯩꯅꯣ? ꯄꯨꯔꯅꯤꯃꯥꯅ ꯍꯥꯎꯕꯅꯤ ꯍꯥꯎꯕꯅꯤ, ꯆꯥꯛ ꯏꯟꯁꯥꯡꯅꯤꯅꯦ ꯃꯥꯅꯗ ꯊꯣꯡ ꯂꯩꯔꯕꯅꯤ. ꯊꯥꯅꯤꯜꯅ ꯑꯉꯥꯡꯁꯤꯗ ꯏꯃꯥ ꯍꯣꯏꯁꯨ ꯈꯔ ꯈꯔ ꯊꯣꯡꯕ ꯌꯥꯕꯅꯦ ꯍꯥꯏꯔꯒ ꯇꯅꯨꯗ ꯌꯦꯡꯂꯛꯏ. ꯇꯅꯨꯁꯨ ꯆꯥꯛꯈꯨꯝ ꯑꯃ ꯍꯨꯛꯀꯦ ꯇꯧꯔꯝꯕꯅꯤ. ꯃꯥꯁꯨ ꯐꯠ ꯌꯦꯡꯂꯛꯏ. ꯊꯥꯅꯤꯜ ꯃꯤꯆꯤ ꯐꯠ ꯐꯠ ꯈꯞꯆꯤꯜꯂꯤ. ꯇꯅꯨ ꯅꯣꯟꯊꯔꯒ ꯆꯥꯈ꯭ꯔꯦ. ꯉꯥꯟꯕꯅ ꯃꯤꯁꯤꯡꯁꯤ ꯃꯥꯁꯤ ꯊꯨꯟꯗ ꯄꯥꯟꯕ ꯌꯥꯎꯔ ꯃꯥꯜꯂꯤꯅꯦ. ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯆꯥꯛꯇꯣ ꯆꯥꯈ꯭ꯔꯦ. ꯋꯤꯁꯄꯔꯅ ꯈꯥꯕ, ꯍꯌꯦꯡꯒꯤ ꯄꯣꯠꯁꯤ ꯃꯤꯁꯇꯦꯛ ꯂꯩꯍꯟꯕ ꯌꯥꯎꯔꯤꯅꯦ. ꯅꯪꯁꯨ ꯑꯦꯛꯇꯤꯡꯗꯕꯨ ꯍꯩꯕꯅꯦ, ꯅꯪꯁꯨ ꯀꯦꯔꯤ ꯇꯧꯕ ꯀꯌꯥ ꯍꯩꯇꯦꯅꯦ. ꯈꯥꯕꯅ ꯍꯌꯦꯡꯒꯤ ꯄꯣꯠꯇꯨꯒꯤ ꯑꯣꯏꯔꯗꯤ ꯑꯉꯥꯡ ꯑꯃ ꯂꯩ, ꯃꯉꯣꯟꯗ ꯐꯣꯟꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯁꯣꯏꯈꯤꯗ꯭ꯔꯤꯕ ꯃꯈꯣꯏ ꯈꯔꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ. ꯋꯤꯁꯄꯔꯅ ꯑꯩꯗꯤ ꯃꯤꯡꯁꯤꯡꯁꯦ ꯈꯪꯗꯦꯅꯦ. ꯈꯥꯕꯅ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯈꯪꯕꯤꯔꯣ. ꯋꯤꯁꯄꯔꯅ ꯑꯗꯨꯕꯨ ꯑꯩ ꯏꯁꯀꯤꯌꯔ ꯇꯧꯏꯅꯦ, ꯍꯌꯦꯡ ꯆꯦꯛꯀꯅꯤ ꯍꯥꯏꯅꯦ, ꯑꯩꯈꯣꯏꯒꯤ ꯂꯦꯗꯤꯗꯨꯅ ꯍꯥꯏꯔꯛꯄꯅꯤ. ꯈꯥꯕꯅ ꯂꯦꯗꯤꯗꯨꯗ ꯄꯨꯍꯜꯂꯕꯁꯨ ꯌꯥꯕꯅꯤ. ꯋꯤꯁꯄꯔꯅ ꯂꯦꯗꯤꯗꯨ ꯌꯥꯝ ꯍꯩꯔꯕꯁꯨ ꯅꯨꯄꯥ ꯈꯨꯗꯤꯡꯒꯤ ꯔꯣꯃꯥꯟꯁ ꯇꯧꯁꯤꯜꯂꯅꯦ, ꯅꯨꯄꯥ ꯎꯕ ꯌꯥꯗꯦꯅꯦ. ꯈꯥꯕꯅ ꯐꯔꯦ, ꯑꯉꯥꯡꯗꯨꯗ ꯄꯨꯍꯜꯂꯛꯑꯒꯦ. ꯋꯤꯁꯄꯔꯅ ꯑꯦꯁ ꯀꯌꯥꯃꯨꯔꯥ ꯅꯪꯅ ꯆꯥꯏꯜ ꯍꯥꯏꯔꯤꯕꯗꯣ? ꯈꯥꯕꯅ 21 ꯑꯦꯖꯅꯤ. ꯑꯣꯀꯦ, ꯑꯗꯨ ꯇꯧꯔꯁꯦ.
Numidang oisilakli famungduda tariba phone adu notification ama fat laki. Mamai taraga tholakpa nupa adu phone do happy ingri. Unknown number oirambadada fat changsinduna yengi. Competition lay haibado details aurati thabirao. Nupa adugi chinbanda moma minok tamlakli. Ngaiko nangai kanano khangabo. Ngaihak leraga halaki. Khangi paktaba. Kamai khangiba? TV sida ngan na chongthoaga leirasidi. Ngan banu aga nokpagi emoji ama thajili. Lechilna satharao. Nupa adasu thabibaga nate. Wari ngaihak sanakisi kaidorage. Ai team semdoine satharakpa kaidoge. Ngan banu aga fazana iru hairaga notice thokpagi photo adu thajinkre. Khanbaga tawbaga photo do hek phangbaga op laikre. Nganbana khai gi dobani nanghodini chat matamni. Loyana che mona mata biro egi monchu leramdre. Masidi lakani na ai pabung su leo hairi. Echi mona mapi se tumuro thenge. Oje maso hipterakbaga notification ama lai. Thariba maming du babada maithong khasik sukre. Loyana amu hayeng sida pelehe adubu thangzinkraba khongthangni handokpa yararoi. Message to deliver tawkre. Oiladi